social media gi update post khara mayamda pathoksari ahanbada lancenba singa khamhaidiba brother asidagi asumna fondorakli lanse loidriko isil inaw mayam aikhoi 18 na lowkiba thaudang singse khitang dasu nainabiu lanse sarkana ngaksagani yengsingani na hairido moina ngak tabagine yengsin dabagine mirem oiruba aikhoina mayam na ngaksabagine khitang da oirasu safarise sauthok sauna haige mirem singse leibagine aikhoi maitai mitai da khudingmakta khautak sarisi sirubadagi halakpa kaya sada thaktana ahing tumpham khangdana len khiba kayani isa isada thokibanina supen pendre laigumna laliba yamba korongan bakhumanda atamnana haiba wahi singdudi personal tarakaniko next update ta robin mangang khwairakpamna asumna fongdorakli khange na khangbani limit helak e yare lepnerasi mi oibagi man bahai se helakladi afaba oiroi 18 na drug la lolamba nate nupi da crime tawramba nate samas ki mangna ba tawba nate 80 headquarter dagi board yaw haibagi order su leite member 80000 leivada masa masa ge apamba kharadi yawna rakani BJP bu oiro congress bu oiro support tawnabada crime nate masida hekta leibak jonthok labagi maongda ngang sakpase khangba ngamloidore ngamoidore masida hunduna ngang liba nupa nupi fake id kudimak mikupsidagi lepiu natrabadi aikhoi maselgi marakta thokhaningdaba soidana thoklagani matam adudadi kanana su khamba ngamoi 80 gidi leibak ngakpa maitai kanbana ahanba priority ni masida aikhoi hingduna leiba ama darka lei aikhoi leitrabadi kanana ngakani adu khakini politics ta interest leibagi wafam nate masida hana oiramba hauzik oiriba isa isagi profession puthoklaga ngang sakliba mioi sing section ba phai khoigi khongda turakini matamduda noi aikhoina ngakpi daba yai kanagumba kharana paisa fanglaga vote yawba oina pauthokpiri adu su khwaidagi lalabani vote ki any candidate amagi siki lawramaba ngasi ahing manglakna duna siba oizage isagi lam yolaga gari yolaga khulai laikhrabani tumda sadana mafam kuding kapnaribani masi ai isagi imungi natte maitai gi tungini ATC bada noke haibadu nopiu kaisukai de adubu aikhoidi athoba kaya adugi lamandi khumdana to oi khumkhini na khoina warakpa matamdadi AT lei ningsingbirau soidana laksage loisan biro bots na maram oiraga sumaina mark tawnarakpasidi mangda fawba mangdabani masidagi hek henjilaklaba AT da natte sadaba badnam tawraklaba khutthaba haurani masida warongnaroisi next update ta kharani ki mamang da moirang purenda khuthokna khibaduda asokpa kuki ama ngasi kukilen fangkre mahaki mamingna benjamin haukip sahi kungamapan gelbong village tagini next update ta Indian National Congress Manipur na sumna fongdorakli polling booth ta anti state element kharana voter singda kihan khanganba dab tawraga congress ki polling agent sing famba yaroi haina fu saidana tawriba nongmai kapsinduna violence kaya thokhalliba crime kaya asibu BJP sarkar asina aikhoidi khangde haiba yabra sarkar ama leina BJP na thokliba violence kaya ase fong na support tawribra next update ta film rohan singh na sumna fongtorakli pendraba ima amagi wahai leizaba pumba hapsakhibani imungi thodok thokpada faw donation box thamki ngasi na moina aibu bot hada famdagi tanthorak e amuk hanna mateng panglaroi rohan gi makhatarakpa oina seirasi ngangase warak asi leibak miamgi thokpanina miamna tawrakpada warobada makhoi yafam thoi adubu sibada kaparoi lamsi sikro haiba sitang di hairagumsi sangdainanaba hotnasi next update ta promote singna asumna fongdorakli culture and organization AT na karigi khulai pairak libano khanthaba fai ngasi makhoida sairiba CSO sing kari tawra leiki